Ngasi malemgi mafum kayada paksana Valentine's Day gi thoram pangthoknari adumakpu thoram asi pangthokpagi nung gi oiba wahanthok ti ngasi gi mirolna tungoinabagi mami CHAONA Tari pakhang leisa singna khudol gi oiba hidanabada hena mai onsin khibana kumai asida sarup yarabasu Saint Valentine kanano haiba fauba khangdaba mioi kaya leri hiram asigi matangda TOMTV gi sub editor Onel Sambandaram amadi video journalist Khangimbam Narestagi akhanaba paudam ama MALEM gi mafam kayada pangthoknabagum lamdam asidasu paktaknana Valentine's Day pangthoknabagi mami CHAONA Tari maruaina leisa pakhang singna magi nung sinajaba kayada khudol kaya pinabana kumai asigi maruoiba saktamoina lamdam asida ubu phangli adubu numit asi pangthokpagi nung gi oiba wahanthokti nongmagi mami samtharakli ngasi horakliba mirolna numit asi karigidamak pangthokpano haibadu khangbagi achoba tangai fadabadudi adumak leiri Saint Valentine panthung mami samlaklaba nungsinaba nupa nupi kaya luhongbiduna nungsi panthung yauhankhibada achoba thodang lokhiba mioi amani adumakpu matam adugi ningthaugi yathangi wangmada thabak tawi haibagi maralda miyam mangda manga kaktuna hatkhi Mahakpuning singboina chahi khudingi February 13 asi Valentine's Day haina malem sinbathungna pangthoknaribani numidasiga mari lenana TOMTV ga khanana unaba amada thoidok hindokna saknairaba social scientist Dr. Dhanabi Laishram na hai matamgi awonbu singi marakta numidasi pangthokpada khudol kaya pinabagi chanabi ama lakliba si afaba madi fattaba maikai ani thokna yengba yai khudol pinaduna kumai ama oina onthorakpa sina lamdam asigi entrepreneur singdadi CHAONA kanaba piri adubu khudol pinaba sina hidanaduna kumai ama oina laklabadi asengba nungsiba leiribra haibasi wahang ama oirakli ngasi Valentine's Day numisida Manipuri da leiriba sabi sano haiba tare pakhang lisabi singda aigisu paujel macha amtang bijage tasembadi aina Valentine's Day oiro parents day oiro Mother's Day oiro akoi da day na mayam thoise acho company singsina sendal lambida numisi pangthoga masida khudon pot pinaba haira leinaba adegidi mai gift pinaba sida yam chawa market ama oibagi yam commercial oiba wafam si akhangai sina thamu chaw adubu nungsibada numit ama leplaga numisida observe tawese pithibhi gi oina asema nungsibadu mayeng chawnga tarpagi khudam madi leibagum tawi akoi Manipuri context ju mangai hujikan da pakhang le servicing sina nungsina basi asema nungsibadu gi wahanthok leibra leitabra basi wahang leibanina numitsi observe tawbada kane na khali maramdi nungsiba sigi lambi sidadi phattabam ta leite madi value sharing aigi phanaba manasu magi phanaba aigi chawkhanaba manasu aigi chawkhanaba amaga mateng pangnaraga punsigi lugraba tanpham halaroido punsi khongchachida khongloi ama oiraga punsi ji mahi yanaba hotnabagi achobo lambi amagi khwaidigi tangba sida hida botuni nungsiba ise madu khoigi pakhang leisabi singna ngasigi Valentine's Day numisida khangmin bagaloina punsi khongchata khongloi ama oina nungsi charana chamina badu oisno habisi thamjak DM College of Teachers Education gi Associate Professor Dr. Konika Khurai jamna phongdorakpada ngasigi mirolna Valentine's Day asi kumhai amagum pangthoknari adumakpu numit asigi nunggi oiba wari khanglabadi pukning nungsiningai gi machak mo oidi numit asi pangthokpada nupa nupi ani gi nungsinaba khaknatana aikhoi gi lakta leminari bu khudingmak nungsi chanaba amadi minungsi utpagi paujel numit asina piri numit asina lakpada khudol kaya pinaduna pangthoknari pinariba khudol sing asigi marakta selna leiduna piba khudol sing khaktana khudol oina lobadi chumde mi amabu nungsi haina phongdokpa sisu yamna chawbu khudol amani matamgi matungina pumnamak asi ahongmanai maramaduna honglakli baichel asida aikhoisu yauduna tawthamina bachangi adumakpu matamgi matungina laklib ahongbasing asina fattaba lambida chatkidanaba cheksinbagi tangai fadabadi adumak leiri asengba nungsibaga Valentine's ka di at amna mari lay na dabra na kali ay mota because yes nungsibagi definition na traga materialistic world sida akoy gi nungsiba hay bagi potsak ase changes la hay basidi amna chumba wafam ni maram di akoy ni huzik love is blind guide do sa na dre hay love is blind gi mahuta love
nungsiba si katang na chaba yarakte se angang singsu educated ora binana loina khangna pajani aduna materialistic makti haining draga love ki value se kitang akhoi se love ki matung da akhoi se kari makhata na akhoi se kamaina hingadagi haibasu khanba ama yauraga moina nungsiba sisu haibani nungsiba gi saktam sisu tungda mangonda kanara kadaba mida nappagumba sigumba so dum tawdaba nate adubo ta sengna nungshibagi asengba bagundi mangkre haibadi ai haizaning de maramdi nungshiba haiba sidi thamoi gi oiba wani aduga materialistic haiba natraga rationality haiba sina koki oiba wani koka thamoi ga samnadaba mi mayam amusulai Hoziki matamda Valentine's Day hairaga koina yes luxurious haiba do hoziki haibde present ga se yam pina ba and aduga Valentine's nimisida yam special oina ai present ama phangda ba yade na khanba mi mayam amasulai ko adubo present haiba se pochak khatang natrabasu mi amada nangbu nungshi na phongduk pasisu present amane na lobam tho e na khali ai wakanda maramdi madu thamoi gi oiba wani na honglakliba changes mayam sidi akoina thingbadi ngamoi because sidi akoigi modern oirakpagi akoigi prithvi se adum changes khari lakpa tabane change is the only thing that will bring revolution in this world I don't know changes laktana di akoi adum lai badi yada bani na changes ti lai bata bani but hopefully aphabarom the changes lakpa oishanu yamna materialistic oiba wakhallonda sangsinbasu phatte maramdi miyoibagi value se materialistic nataba mayam amasu lai higher Nakalam Romda, Lamdamasi Saknaraba fashion designer Robert Naurim Hai, Nomidasina Lakpada, Ikokodimak, Nungsi Chanana, Amana Amagi Mating Pangnabagi Paujel Yauri. Pauzelasi Equinasu, Isagi Todangni Kana, Miam the Sandopa, Tangai Fade. Mamang Takta, Nomidasina Lakpada, Yum Natraga, Kangna Chanabasing Mayum the Satpa Rose Amaga, greeting card Amada, Tamogi Asing Bawarol Sing Iduna Pinarami, Maduna, Mu Aniki Maratale Nariba, Nuksibagi Magoladu, Fongtok Narami. Adubu, Matam Yumatung in Angasidi, Quaidigi Tangba, Natraga, Quaidigi Pazaba Potlam Sing, Kodol Oina Pinabana, Asing Banuksibo in a Kanarakpagi Mami CHAONA Tari. Tamo Yoiba, Nuksibagi Maridagi Mapal Tongi Arang Arakna, Henalum Nalonarakli. Masina, Afaba Maike Room the Chatkrabadi Fai Adamapu, Onatinaba Lambi the Chatkrabadi, Mangjab Oigani Haidi. Day of Love says hang Haragadi Nushina Bahadi any mother day oigera, father day oigera, every day it's all about relation. But sometimes me yam naga fallen in love tak yam nuksizaba love tak yam ngawzaba romance tak yam ngawzaba mi singidi nong ma celebration ni kain laiba du da hena special oina kera ga chatning ba hena special oina ga haidi numitu daga date ka chatning ba adagi kai haini expression of love to hena du numitu tanjama special day of celebration ni kain thamba sisu kashuma kai ba din natte if it's like celebrated in a right way and aduga if kai gumba mingon de am kaida ba isa de am kaida ba atopa de am kaida bida adum just it's a celebration asai coffee im thakminaraga koiba hak chapminaraga haidi free time leisure time da nungai na ba adum moi sinjaba da haidi nushinari ba life to hen relation da fagat pa oini hai tari ka shukai ba later brand khalle adubu at the same time aduga hoi hector simak later ya de haibadi ofam de ka shulaite mandatory makte na te adubu at the same time haidi adum couple life aduga haidi single laitaba sing hai tare ko anukshina adum relationship life mi singi da makta dum valentine ni kai life adu yam serious relation life ba mi ge di valentine mo allow da bane sing nairaga di aduna relation valentine mang auri sing sing hanga ki angang macha maya ma dagi yamna khara adum mapana show off kum khar pam jaba ngang sing sing khara hele adu ko ta sing relation dem settle hogi ba mi ge di happy valentine haga adu wong nok na bane wish of we kai na bane ba relation da already settle taw lai khara bane adu na adu gi thoina dakar oi da brand di khale hauzik se irang da roi chatle ayam bana celebration hairaga matam du da leiramba valentine day ka hairaga di hoidi adu gi excitement do
haidi matamamdadi haidi red lit lagadi nang se mapu palavani kaina tarame hadagi yellow lit lagana sini natra white lit laga sini pink lit laga sini kaina representation me am loi leidina color gi adu matamda yam taramaga excitement mai lerame hujiksina modly mi singse kahini valentine haraga su irang amarom da loi chakraga haidi moda nushina badagi hena mapan thongi arangaraga madi mapan thongi oiba kahini las haitare love tagi las ne hena chatpagi kainosima uwa phange haitare ko aduzuna haidi lambi chumna chakragadi phai adubu aranba lambi da chatlagadi achoba advantage sama lona bai tanjani na khalle ide Nakalamromda social worker Chinglemba Laren Lakpam na Fongdorakpada Numit Asigi Nungyo Pauzeldi Nungsi Chanan Leminaba Duni Matam Mamada Rose Ama Heklaga Chithina Traga Achamba Card Ama Pinarame Ngasigi Mirol na Chanari Bamong Asidi Kudol Pot Pibada Hitanabagi Hainabi Ama Lakli Masina Nungsi Nabagi Marida Leramba Value Antharakpagi Mami Chauna Tari Lakliba Hongbasi Afabalambida Chatkadoribra Haibadudi Matamgi Matung Ina Kanglakani Lamdam asigi naharol singna miramgi matau tambada afaba matau singna pangna tamdaba aduga fattaba matau singdi irai laina hektamak tambada mahakna nungnang basu phongdorakle Valentine's je khoi malem yoina pangthokna bada khoi ko ngasi nungsina bana khoi gi malem pumada khoi gi ing chikpa tangdu leita ba dumba nungsi sana ba khoi gi malem ama kohen bada ngasi gi numitsina mu mayam damu khoi gi saktak pani tobutabu khoi gi matam ji olakpi matungina khoi pakhang leisabi gi oina ayam rom da chakraga ju maroi ba khoi gi numitsi gi oina aseng ba paujel di mayam nuksi sanana khoi gi malem gi ba peaceful khoi gi ecosystem amakhakta lan tawdabida khoi nuksi sanana lemina bado adugi kaino ne na ide duma daina wakhan leise matam gi own basita ko akhoi gi even family gi oigera natraga marung pang gi oigera relationship ki value sidi sum nom gi handar prana khalle ko ngasai gi akhoi gi kaino rom do ngato ina materialistic world do ina akhoi hinga banina akhoi gi kaino do poche relationship ki value se sidi kya yaud bida dum akhoi gi arangara kaino sida ayam banoina chapran khalle ke the gift se yam chauna piraga di nuksibna hen bagi type ta ko aham da di next nuksiba wahaina thamoi de tholakpa adagi aigi yumda natraga aigi khangna sana ba da hojaba rose makhak piraganda aduna hena na maru erme ba ko value do adu hujikti khoigi dukan dagi phangba dagi ma chauna artificial oigera moigera totopa sigi ken relationship value jadi am chauna khena dilai reng khale San Valentine Nungsinabagi Panthung Yogadaba Mami Samlaklaba Singbu Tungnanaba Honabada Achoba Thaudang Lokhiba San Valentine Mahak Puningsing Boina ngasi Valentine's Day numida pangthokpani Mahak matamadugi ningthaugi yathangi wangmada chatli haibagi damakta mga kaktuna hatkibane ngasi numida si karigi damakta pangthoklibano haibadu wahanthok asi ngasi gi mirolna kaunarapagum tawri ngasi Valentine's Day numita achoba khudol pinaba sina haiba fajakraba numida sigi mahut sinkibagum tawri haiba kumai asi karigi damak pangthoklibano haibadugi matangda haurakliba naharosingda khanganbagi chauna tangai fadabadu leire ngasi numerasina lakpa matamda TOMTV na aikhoi khudimak nungsibagi lipunna punduna punna hingminabani haiba paujela si pijabaga loinana aikhoi punna hingminasi nungsinasi amadi amana amagi mateng pangnasi haiba paujela si pijari video journalist Naresh Kaloina Onel Samanduram Times of Manipur News Imphal